मतम अदु 1999 नि पाकिस्तान की लानमिसिंगना इंडिया की ngамखैदा चंगसिलखि मदुबु इंडिया की डिफेंस फोर्स ना माय पाकना थौना लेना थेंगनखि इंडिया पाकिस्तान अनि की मरकता अचौब लानफम अमा थेंगनखि लानफम अदुबु कारगिल वार हाइना खंगनरि ngasi सही 19 की ममांगदा युनलोनबा पाकिस्ताना इंडिया दा थाजब मांगहनखिबा इंडिया की मतम अदुगी प्राइम मिनिस्टर अटल बिहारी वाजपेयी ना चाउथोकना हाइखि लानफम असिदा इंडिया ना माय सोइदना पाकनी हाइना लानफम अदुदा सरुक याखिबा थौना फरब लानमिसिंग अदुगी मरकता कैप्टन विक्रम भट्रासु अमनी हंदकता नौना पुथोखिबा बॉलीवुड मूवी शेरशाह थौना फरब विक्रम भट्रा की पुंसी वारी अमदी महाकी कथोकपदा बेस तौबा अदुगुमलबा फिल्म अमनी मरम अदुना वीडियो असी कारगिल वार अमदी थौना फबा लेबाक निंगबा परमवीर चक्र एवार्डी कैप्टन विक्रम भट्रा की मरमदा खंगमिननबा अखन्नना सेमजबा वीडियोनी ngasi Manipur Exploring Knowledge YouTube channel na pujarakli Kargil War amadi Captain Vikram Batra gi matangda adungai 1999 gi May gi tang ahumda Batalik region gi khungang macha amada yaw senba tasi namgyal kauba ama leirami matam aduda mahaki sandang ama mangkhibadagi mahaki mamanaba singa loinana thiba chatpa matamda binocular da yengba matamda mamanga manadaba thodok ama ukhi खुलाई पाइबा मियोय खरना बंकर सिंह सेमबा उखी महांगना मखोइबु LOC लाइन ऑफ कंट्रोल लांसिलकपा मियोय सिंह ओइरंबा याय हाइना सिंगनबदगी इंडियन आर्मी की अनकपदा लेबा पोस्ट अमदा चतुना महांगना उरकपा खुदिंगमक पाउदमखी इंडियन आर्मी ना इंफॉर्मेशन अदु चुम्ब्रा हाइना यंगसिनबा मतमदा अचुम्बा ओइरंबदगी द्रास कक्सर अमदी मुस्को सेक्टर्स ता रिपोर्ट थाखी थौदोक असी पाकिस्तान आर्मी ना प्लान तौदुना चथरकपा अटैक मखल अमनी हाइना इंडियन आर्मी ना खंखी पुन्ना पाकिस्तान आर्मी ना इंडिया की पोस्ट 150 खुदुम चनखी मखोइगे मरु ओइबा पांदमदी यामना मरु ओइरिबा नेशनल हाईवे अमा ओइरिबा नेशनल हाईवे 1 थिंजिंदुना कश्मीर गा लद्दाख का लंबी फाउना हंदबनी ऑपरेशन असिगी ममिंग ऑपरेशन बाद्रा हाइना ममिंग सिजिनै थौदोक असी अखोइना येंगबा मतमदा 1972 की सिमला एग्रीमेंट थुगाइबनी हाइना लौबु याय इंडिया की हानगी प्राइम मिनिस्टर इंदिरा गांधी अमदी पाकिस्तान की हानगी प्रेसिडेंट जुल्फिकर अली भुट्टोगा 1972 दा युमलोनब लेबाक अनि असिना LOC लांजनदबा हाइना यानखिबनी अदुगा करिगुंबा इंडिया पाकिस्तान अनि की मरकता इशू अमा हेक्ता थोलकपा मतमदा शांति लेना यासिनबा पुरकनबसु यानखि ngамखै लानसिलकपगी थवोंग असि थोलकदबा था खरा वाटलिङै 1999 की फेब्रुअरी थादा इंडिया के प्राइम मिनिस्टर अटल बिहारी वाजपेयी ना लाहौर दा बस चतुना पाकिस्तान के प्राइम मिनिस्टर नवाज शरीफ का लोइनना लाहौर डिक्लेरेशन साइन तौखिबनी मतम कुइना येंगादुना लाक्लबा इंडिया पाकिस्तान अनि असि शांति पुरकनबा प्राइम मिनिस्टर वाजपेयी ना यामना कन्ना होनखि अदुबु था अहुमगी मतुंगदा पाकिस्तान की लानमिसिंगना ngамखैदा लानसिलक्तुना शांति थुगाइबगी मवंगदा लाक्लिबसिना ताकपदि पाकिस्तान दा शांति पामदबा मियोय खरा लैबगी सिंगनबा लैखि अदुबु शांति पामे हाइरबसु ngамखै लानसिलक्लाबनिना इंडियानासु ऑपरेशन विजय कौबा ऑपरेशन अमा लॉन्च तौदुना काउंटर अटैक चथदुना ngамखै लानसिलक्पा लानमिसिंग नाकथोकनबा होनखि मसिंग यामलबा इंडिया की आर्मी सिंह कारगिल की सेक्टर दा थाजिनखि आर्मी मयाम की चीफ जनरल वेद प्रकाश मालिकना ओइखि 1999 की मे की तांग 13 इंडियन आर्मी ना ऑपरेशन सफेद सागर व्हाइट सी लॉन्च तौदुना इंडिया दगी पाकिस्तान की लानमिसिंग तकथोकनबा होनखि इंडिया ना अहानबा ओइना एयर पावर लानफम असिदा सिजिनखि इंडियन एयर फोर्स ना मखोइसु LOC लासिनदुना बॉम्ब की अटैक चथनबा प्लान तौखि अदुबु इंडिया के प्राइम मिनिस्टर वाजपेयी ना अथिंग थमखि इंडियन एयर फोर्स ना करिगुम हिरम अमतदा LOC लासलोइदबनी हाइना प्राइम मिनिस्टर ना हाइरखि हाइना एयर चीफ मार्शल अनिल YASHWANT टिपनिस ना फोंदोखि 1999 की कारगिल वार दा मालेमगी मियामना इंडिया ना चुमलिब्रा नत्रगा पाकिस्तान ना चुमलिब्रा चमनबा अमा लैखि मरम अदुना इंडिया ना LOC क्रॉस तौदना लान थेंगनखि मसिना ताकलिबदी मालेमगी मियामदा
India thengariba lan asi attack chatharakpa mi singdagi maraiba ngakthokchanaba tawba lanphamni haiba utkhi asumna LOC cross tawdaba asina India gi mai pakpa ama oikhi chayol kharagi matungda European Union Asian Regional Forum United States G8 countries singna India da support tawrakhi matam adugi US ki president Bill Clinton na Pakistan ki president Nawaz Sharif ta India gi ngangkhoidagi Pakistan gi army handok hannaba pressure pikhi malemgi miyamna lanpham asida India na achumbada lei haibasi khangki adubu lanpham asida Pakistan gi army singna chingdon wangna hana leikhibana Indian army dagi hena khudong chaba phangki masida nantana yamna ingba mafam amasu oi Dras region asi India gi oina khwaidagi ingba mafam amani anamba matamda temperature -40 degrees Celsius ta oi maram aduna mafam asida Indian army changchinduna lanthengnaba haibasi khudong chadaba khara lei Kargil gi lanphamda tololing hariba mafam asida thengnakhiba lanpham asi khwaidagi maroiba lanpham oikhi lan kansilakpa matam aduda tololing chingbu Indian force ki oinari yamna khudong chadaba awaba oikhi fit 13 wangbu mafam -5 degrees Celsius dagi -11 degrees Celsius fawba ingba mafam asidagi Pakistan army na kaptharakpa nongmaina Indian force sing awaba oikhi madam aduna Pakistan army singa thengnanaba ching mathakta kakhatpa darkar oirami madusu weather fataba tha thoktaba amamba matam khaktada kaaba oithoklami maramdi Pakistan army singna udanabani ching kakhatpa aduda yawruba captain Ajit Singhna lanpham adugi wakhibagi wari libada asumna hai ching kakhatpa matamda ahenba gram amagi weight pukhatpa haibasi achoba polum amaga chapmanakhi haikhi lanmising aduna ching kakhatpa matamda chana thaknaba pukhatpagi mahutta langi khusukhulaina hena namna pukhatkhi captain Ajit Singh numit humni kari amata chadana churup thaklaga lenkhi hairi asigumlaba khudong chadaba mayam siga loinana Major Rajesh Adhikari na luchingduna pung 13 chupna tololing ching kakhi chingdon yaugadaba chawrakna meter 15 rom walingaida chingdonda leiriba Pakistan lanmi singna ukhibadagi nongmai kaptharakhi thodok aduda Major Adhikari amadi atoppa lanmi ani sikhi nongmai leptana kaptharakpana maram oiraga India gi lanmi sing mafam adudagi handorakhi chingdon dagi fit dising amarom kumtharak laga leiba mafam amada panduna leikhi phibam hena lusilakhi maramdi Indian army gi ahenba grenade yauraktre adubu Indian army na tololing chingdon bu amuk hanna lausenba haibasina ahanba thabak oina lauki Colonel Rabindranath luchingduna lanmi marfu taraga loinana tololing chingthakta panduna leiriba lanmi sing adugi manak tamna lakhi amadi tololing chingdol amuk hanna lausenaba tauki achoba lanmi sing dakar oibana maram oiraga battalion da leiba khungup semba samkakpa sing punamak singdol tamna khulai pukhatpada mateng pangki June gi tang 12 gi pung 9 taba matamda panduna leiriba lanmi sing adugi manakta yauki Colonel Rabindranath luchingduna Pakistan lanmi singa pung 3 chupna nongmai kapnakhi nongmai goli 10 hena kapnakhi loinana top Chamaga kun hena kapki nongmai kanna kapnakhiba mafam asi barbat bunker haina khangnakhi pulliba lanmi sing asi group ahum thokna khaidokhi Mahabharata yauba character singi maming lauraga Arjun Bhim Abhimanyu haina thonkhi ahanba team aduna mamang thaduna attack chathagani anisuba team aduna angamba chingmai adugi nakan amada chakhigani loinana ahum suba team aduna kapnariba adugi nakandagi mateng pangani Major Vivek Guptana luchingba team aduna yeknaba singi maninglomdagi attack chathakhi thauna phana lanthengnamlaga Major Vivek Gupta amadi lanmi taruk loinana thawai thakhi adubu loina khiba lanmi sing aduna tololing chingdol khudum chankhi hena laibak faribadi Pakistan army na chingdol aduda butter kihom khohina chingba thanambana maram oiraga Indian army singi food supply tawbagi awaba khara kokhi tololing ching adugi awang thangbada kilometer 1.6 chatlaga 0.5140 lei mafam asi chingdol adugi khwaidagi awangba mafamni leimaidagi fit 13 wangi tololing chingdolga 0.5140 gi marakta chingdum macha 10 su lei chingdum macha 10 asidi Indian army na ilailai na khudum chankhi loinana Indian army na
Rocky Knob haraga khangnaba point 5140 yausanki. Point 5140 capture tawbagi thabakna Lieutenant Colonel Yogesh Kumar Joshi na lusingki. Masigi matung India gi lanmi group ani thokna khaidoktuna tongan-tonganba direction anida chingka khinaba semki. Group amana Lieutenant Sanjib Singh Jamwal na lusingki aduga group amana Lieutenant Bikram Batra na lusingki. Mission asigi code name na Sher Saha haina thonki. Makhoi anina makhoi gi mission mai paklaba matung signal ama pinaba hainaki. Lieutenant Sanjib na mai paklaba matung o ye hainaba khanki. Loinana Lieutenant Bikram Batra na ye dil mange more hainaba khanki. Jungi tang kungi anganba ayukta chingkaba hauki. Asoi angam amata yaudana mission mai pakhi loinana makhoi gi command post ta mai pakpagi signal pirakhi. Mai pakpa adugi damak Lieutenant Bikram Batra captain da promotion pikhi. Mafam asida Pakistan gi aronba document kaya phangba ngamkhi. Masigi matung Tiger Hill khudum channaba tawki. Tiger Hill gi nakan amadi mamai chap yungna fit lising amarom ngami. Masigi angamba asi kaduna Pakistan Army bu maithiba pinaba honakhi. Mountaineering gi khusu khulai sing sijinaduna July gi tang ahum amadi mari gi lonaba ahingda thongna pharaba lanmi kunithoina angamba adu kanaba honakhi. Mission asida sahi 18 khak ngariba Yogendra Singh Yadav yauki. Maton yaugadaba tangkhai pharaktraba matamda yeknaba Pakistan lanmi singna ukibadagi nongmai rocket na singba kaptharakpadagi mission adugi commander amadi lanmi ani sikhi. Adubu Grenadier Yogendra Singh hanba leitana nongmai marak aduda maton yaunaba kakhatkhi. Maton yaugadaba fit humpu watlingai matamda mahaki makhong amadi lengjumda nongmai maru ahum pankhi. Adubu makhatana maton yauna kakhatuna grenade langsinduna yeknabagi lanmi mari hatkhi. Pakistan Army na leiramba bunker sing thugaikhi loinana atopa loinarakpa lanmi singa punduna Tiger Hills khudum chankhi. Grenadier Yogendra Singh Yadav masada nongmai maru kaya palabasu lanfam asidagi thawai hingauki. Mahaki thongna phaba adugidamak honorary lieutenant ki title pikhi. Atopa amaromdana tongan-tonganba mission kaya chathaduna atopa chingdon kaya amung hanna yeknabagi lanmi singdagi khudum channaba hotnari. Point 4875 capture taunaba Captain Bikram Batra ga loinana Captain Ani Nair bu luchingnaba khanki. July gi tang 9 gi ayukta point 4875 mai pakna capture tawki. Mission aduda bomb pokhaibadagi makhong ani yaudraba lieutenant ama mathwai kannaba Batra singna bunker dagi thorakpa matamda yeknaba Pakistan Army na handuna kapakpa nongmai maruna Batra gi thabakta pankhi. Loinana Batra gi punsi lomki. Indian Army na point 4875 capture tawki adubu Indian Army gi hero Captain Bikram Batra amadi Captain Ani Nair gi thawai mangki. Point 4875 asibu Batra top haraga khangnaki. Mafam asi khudum chanba ngamkhiba asina Indiana Kargil war mai pakpaga chap manaki. Numin ini gi matung July gi tang 13 da Pakistan Army na lanfam asidagi khongpham handokpa hauki. Loinana lemhoriba maruiba Badaliki saruksing mapung phana capture tawki. 1999 gi July gi tang 13 da Prime Minister Bajpayee na Operation Vijay mai pakle haina lauthoki. July gi tang 13 da ngamkhai laslak Pakistan lanmi sing mapung phana takthokiduna Indian Army na Kargil war loire haina lauthoki. Numin asibu sahi khudingi Kargil Vijay Divas haina palan tauri. Kargil war loiraba matung tha kharagi matung 1999 gi October thada Pakistan da sakti munabagi thawong ama lakhi. Pakistan gi President Nawaz Sharif phajinduna thamlaga Pakistan gi Army General Pervez Musharraf na Constitution suspend tawduna emergency lauthokhi. Loinana Pakistan mahaki control makhada thamki. Masigi matung Kargil war Pervez Musharraf na sinduna thokhanbani haiba phongdorakhi. Kashmiri militant ki fijol setuna ngamkhai lansilakhibani haina phongdokhi. Amaromda Pakistan ki President Nawaz Sharif na phongdokhibada Pakistan Army na chathakhiba Kargil lanfamgi matangda idea amata leite haikhi. Lanfam asina India Pakistan anigi santigi wari loina aremba takhi. 2019 da Pakistan laibaki mayokta thabak tawbagidamak
Pakistan Courtna Pervez Musharraf sibagi dandi piki adubu Lahore High Courtna Pakistan High Court ki rai adu thingki. Nakal amaromdana Kargil War mai pakpada saruk yakhiba thongna phaba lanmi mari Captain Bikram Batra, Lieutenant Manoj Kumar Pandey, Rifleman Sanjay Kumar amadi Grenadier Yogendra Singh Yadavta India gi khwaidagi wangba gallantry medal Paramveer Chakra piduna kaikhumnakhi. Lanpham asida India gi lanmi changwaga kuntaret sikhi lising amaga chahum henbana sokhi. Hena nungaitribadi matam adugi Prime Minister Atal Bihari Vajpayee na India amadi Pakistan anigi marakta santi puraknaba honaramba punamak lanpham asina maram oiraga aremba takhiba aduni.